ꯍꯧꯖꯤꯛ ꯏꯔꯝꯗꯝꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤ ꯌꯥꯔꯤꯈꯩꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯀꯣ ꯑꯗꯨꯕꯨ ꯊꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯊꯥꯕꯜꯁꯨ ꯆꯣꯡꯕꯤꯌꯨ ꯊꯥꯕꯜ ꯆꯣꯡꯕꯗꯗꯤ ꯑꯗꯨꯝ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯦ ꯇꯧꯔꯛꯀꯗꯣꯏꯅꯤ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯝ ꯇꯧꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯨꯝ ꯄꯣꯠꯇꯣ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯐꯖꯅ ꯀꯨꯞꯅ ꯑꯝꯇꯪ ꯈꯟꯊꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ ꯂꯩꯔꯤꯁꯤꯡꯁꯤꯅ NRGSꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯥꯞꯄꯒꯗꯪ ꯇꯣꯛꯄ ꯊꯕꯛ ꯁꯨꯗꯕ ꯀꯣ ꯁꯤꯁꯦ ꯑꯌꯥꯝꯕ ꯍꯣꯏ ꯁꯨꯕꯁꯨ ꯌꯥꯎꯏꯀꯣ ꯑꯌꯥꯝꯕ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯂꯩꯀꯣ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯄꯣꯠ ꯅꯠꯇꯦ ꯁꯤ ꯍꯌꯦꯡ ꯁꯤꯁꯦ ꯑꯩꯈꯣই ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯃꯁꯥꯒꯤ ꯃꯔꯟꯁꯦ ꯃꯁꯥꯅ ꯍꯨꯔꯥꯟꯖꯕ ꯃꯁꯥꯒꯤ ꯃꯔꯟꯁꯦ ꯃꯁꯥꯅ ꯃꯥꯡꯍꯟꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯥꯒꯤ ꯍꯛꯁꯦ ꯃꯁꯥꯅ ꯃꯥꯡꯍꯟꯖꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯃꯔꯣꯝꯗ ꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯇꯨꯅ ꯅꯣꯏꯅ ꯊꯕꯛ ꯌꯨꯝꯒꯤ ꯀꯩꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ NRGSꯀꯤ ꯊꯕꯛꯇꯣ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯄꯩꯁꯥꯗꯣ ꯑꯗꯨ ꯅꯣꯏꯒꯤ ꯄꯤꯈꯥꯎꯗ ꯅꯣꯏꯅ ꯊꯕꯛꯁꯨ ꯁꯨꯗꯕꯤ ꯂꯩꯀꯥꯏꯁꯨ ꯅꯥꯟꯍꯧꯗꯕꯤ 1,000-2,000 ꯐꯪꯍꯧꯔꯒ ꯑꯇꯩ ꯑꯍꯦꯟꯕꯈꯩꯗꯨꯅ ꯑꯁꯤꯡꯕ ꯃꯤꯒꯤ ꯑꯣꯏꯒꯗꯣꯏ ꯁꯔꯨꯛ ꯅꯣꯏꯒꯤ ꯀ꯭ꯂꯕ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯁꯤꯡꯗꯨꯅ ꯇꯧꯕꯤꯔꯒ ꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯅꯦꯛꯑꯒꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯇꯨ ꯁꯦꯡꯕꯤꯗꯅ ꯑꯃ ꯇꯧꯗꯅ ꯂꯩꯀꯥꯏ ꯅꯥꯟꯍꯟꯗꯅ ꯑꯗꯨ ꯀꯩꯅꯣꯝꯃ ꯏꯊꯩ ꯂꯧꯈꯣꯡ ꯑꯃ ꯁꯦꯝꯍꯧꯗꯅ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅꯀꯣ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯜꯂꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯌꯥꯝꯕꯅ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯕꯤꯗ ꯐꯣꯇꯣ ꯀꯥꯞꯄꯒ ꯑꯦꯀꯥꯎꯟꯗ ꯆꯪꯉꯛꯄ 5,000-6,000 ꯑꯗꯨꯗꯒꯤ ꯄ꯭ꯔꯙꯥꯟꯒꯤ ꯀꯛꯐꯝ ꯊꯣꯛꯄ ꯀꯛꯈ꯭ꯔꯒ ꯈꯔ ꯑꯃ ꯃꯣꯏꯗ ꯂꯦꯝꯖꯕ ꯑꯗꯨꯗ ꯂꯣꯏꯅ ꯑꯗꯨꯅ ꯏꯀꯣꯝꯁꯨ ꯀꯣꯝꯃꯦ ꯑꯗꯨꯗ ꯂꯣꯏꯅ ꯄꯥꯅꯩꯗꯅꯀꯣ ꯁꯤꯁꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯂꯝꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯨꯒꯤ ꯆꯥꯎꯈꯠꯄ ꯈꯤꯇꯪ ꯍꯦꯟꯅ ꯂꯨ ꯅꯥꯟꯕ ꯗꯁꯕꯤꯟꯗ ꯊꯝꯈ꯭ꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝ ꯊꯝꯃꯁꯨ ꯀꯥꯟꯅꯕ ꯌꯥꯕ ꯄꯣꯠꯇꯣ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ